ꯂꯝꯗꯝ ꯆꯪꯂꯛꯄ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯆꯠꯊꯔꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯅꯤꯡꯕ ꯃꯐꯝꯗ ꯆꯪꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯅ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯎꯁꯇ ꯊꯝꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯃꯤꯐꯝꯒꯤ ꯉꯁꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯐꯨꯡꯌꯔ ꯑꯦꯁꯤꯒꯤ ꯑꯦꯝꯑꯦꯜꯑꯦ ꯂꯩꯁꯤꯌꯣ ꯀꯩꯁꯤꯡꯅ ꯄꯨꯈꯠꯂꯛꯄ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ MLA Laisio Kaishingna Pukhalakpa calling attention aduki paukum pireduna Chief Minister Nongthombam Birena Makhatana hai lamdam asida illegal immigrant masing khangdana changlaklaga lamdam asigi demographic imbalance thokali haibasida thajadaba miyoi kya ama leiri maram aduna miyam puna wakhal taminanaba house committee ama semlaga illegal immigrant sing changlakli natraga changlakte haibasi ningthina verify tawhaningi lamdam asigi mifum khudimakna lingjal manana manaba wakhalon amaki makhada thabak tawdrabadi maipakloi lamdam asa leiriba Homi apunba missing lakh kuntra dagina kuntra manga romni adubo masida illegal immigrants singna pirakliba sapu asi aikoi punna khangminaba changi mamangda lamdam asigi district khudingmakta khul kaya yamna lerami aduga hausina khul masing kayam yamna hengatle haibasi punna khangminasi kilometer chahunga marifutara nipan sangma border area si umang wamang oina leibanina illegal immigrants sing asi kadai dagi changlaklibano haibasi khandok pangamde hausik biometric loriba immigrants sing asidi kumja lisingani kunga mathoida thokiba Myanmar gi irang ta changsilakpa sing aduni lamdam asida mitop ki masing asi nongmagi hengalakpatagi Government of India ka kupna khanaraba matung Tribal Affairs and Hills ki Minister Letpau Haukipna Chairman oiba Cabinet Subcommittee ama semlaga committee asi ki makhada high ranking official ki agaloinana mitop khandokpagi thabak asi paikhalakibani Kamjong Tengnopal Chandel amadi Churachandpur district ki DC Singhi Makhada SCPO ama yauna team semduna district sing asida changlakpa miyoi khudimak biometric lauraga makhoi gi leifam Sindanava ki damak assign tawkiba leikre adubu border area sing ase ningthina fencing tawdabaga loinana pung kunmari adum sangaga leiba ngamdaba maramna identify tawba ngamdaba kaya amasu leiramgani haibigi chingnaba lei Furuk ki khenaba thamdana lo kaina changsilakpa mitop khudimak khandoklaga masa gi maramda thidok khibana chungani khalli haina chief minister na phongdokhe Concerned ministry aduga akoi right authority singa honorable chief minister na sig issue si thangat piraga border dispute si chumhanba haibsi si attention draw to ningmani aduga hojiki border si the patrolling tawba infrastructure hengat anba aduga sigi thokliba illegal immigration hairagana akoi gi some section of the society na moi bu target tawbani khanbase yam laibak thibni akoi leiriba manipur da leiriba phuruk mayam si mapanda loina manaba phuruk leiba khaktan maitei oirasu naga oirasu muslim oirasu kuki oirasu mayam leibni illegal immigration applies to everyone leiriba hojik akoi na recognize tawriba state ta leiriba kuki oirasu naga oirasu maitei oirasu Muslim oirasu leiriba singsi akoi gi sidi legal oiba local singneba tungmang da lakadawurba mi singdu gi damakta akoi law si semse habsi ma agas house ta sigi issue si calling attention law jabne thank you very much speaker sir hujiksu khoi government si da sauri sa illegal immigration si bu lakprane leibrane haijan bo oiramni da manipur ki praja thajadri illegal immigrants changa ga khoi da demographic imbalance ama por haibasi manipur ki praja samada humdra thajaraga samda nifu gi sang thajadri honorable member lebiri ba mayam shu yaning dri ba male loina suna 100% adu nai sarsi matang se house committee ma house ki weba committee ma phajana sema kanda masi tasengna changak pura changak tabra tasengna hana kamai le mi hujikna kamai le se ai masi ongtang ai tawning na thari akhoi mayam unity leitraba khoi oiroi sigi poche sumai oiroi ngarang Britain do biranguni Britain hanagi Britain na kidreuji France hanagi France na kidreuji ubiramani mayam loi tabiramani ado ekhoi de apukpani do ekhoi lejeriba indigenous population ado all settlers hardly lakh kuntra manga khatani do akhoi lejeri se sidai da laiba mapan gi force mayam je ekhoi na timely bhap punna taminaraga laktraga na yare hangni la amjena loragadi ai phashi do biro yar
but laiba siang ba se khoi me am tang khang min na bam sangi akhoi ma sen gi marak ta bhat ta na da ba illegal immigrancy leite na loba kangbu ma la e na waza ba kangbu ma ani gi marak ta ngasi se class hoina leide illegal immigrant tu thengna gadra la e na tra la ti na akhoi ma sen gi marak ta misunderstanding leje thengna gadra se sida sa akhoi awa ba mo wede